Abo ngasidi nungayba wari amata libiyo abo. Hayma isusa khoi-bu wari ka taningbra-ne? Hoy taninge abo. Isusa, abo ngasidine nakhoi-da-ne phunga wari yamna nungayba ama lige ko. Halangba-di yade, pukning changna tuminna tagadabani ko. Ngasidagi-ne numit khudingi nakhoi-da phunga wari amamam-ne abokna libikani. Phunga wari haibase makhal mayam ama lay. Makhalsingdudi kona matang-matangdada oina ibokna hairak-lage ko. Makhalsingdo sum hairaga layradine nakhoi tumningbana halani. Ngasi ibokna-ne nakhoi-da ligadawriba phunga wari makhal ase pautak pauraugi wari hairiba kanglup adugi manung challi. Warigi mamingna Lukhrabi Samu loibi. Phare adudi wari ase haurasi ko isusa. Thaina mamangayda ha khungang amadane yamna lairakhraba matai manaw ani khak lairamboire. Makhoi anina lau singuduna ha patta kumduna nga pharaduna aduga chingdagine sing yanduna-ne nomagi chara nongkhananaba hotnaboire-do. Maraibak thiba-na-ne mahoi ani-do macha ama ta poklamde. Lau singuba loiraduna ha lairaba nupa ase marup mapang kharaga loinana-ne singda thabak suba chatlami. Asum lakpada ahinggi matam oiraduna ha ujaw amagi makhongda ahing yareknarasi haiduna-ne chana thaknaba purakpa chengjen puthoknaduna thong thaktuna charare. Loiraga-ne ukhada hifam semduna-ne mahai-mahaigasu pothanaba haurakle. Asomdana samu laba amaga amom amaga tanja asida-ne machinjak thiba asum lakpada u machin tumkhraba amana-ne makhongda yuduna samu amomdo chatpa ngamdre. Labana amomgi makhongda-ne ayuriba machin tumba uchet ado manatona lauthoknaba phana kanna hotnabadasu lauthokpa ngamkhidre. Samuna-ne akonbada lausing laktuna uchet ado lauthokpinaba taibang mi thirakpada ngasagi ukhada tumliba thabak suba mayam dugi manak yaurakle. Tumduna may tiktuna layramba kharana-ne samu lakpa ubada masida pakhatkraduna-ne koiraw lauraga magi thawa hingnaba chenakredo. Lairaba nupa adudi chenba nangdaduna-ne samuna manatona kotlaga-ne mananggada thongatuna pukre. Chenkriba thabak suba misingduna-ne mayum yauraga ha lairaba nupadagi yumda chattuna magi nupida-ne pau ase tambada nupi ado wanthaduna laimai mathakta tukhi. Lairaba nupado samuna hatkre haina-ne launaduna pangongna mi saraga sibagi haunabi pangthoknaba wa punama khanakre. Asomdana umanglomda samu labana ha lairaba nupado amanangganda haptuna-ne purakpana amomna lairiba mafamdo yaurakpada ningthidasu thangthabire. Ngasagi nupadudi asiba tare khanduna-ne mathwai kakto nik launa lairipotnida isusa. Adubu samu labana amomdo lengdanaba manatun ani kosinaduna kanna phabadu ubada nupa ado lausing khanglak heklai. Aibu samuna phaduna puraklibasidi ha hatke tawba natrena. Samu amongi makhongda machin tumba uchet amana yuduna laire. Masi satokpinaba purakpanidana haibase samu amongi thangatuna lairiba makhong adu ubada khanglak-ibani. Nupaduna-ne tapna changsillaga ha samu amongi makhongda yuduna lairiba machin tumba uchet ado satokpire. Uchet ado satokpiraba matungda-ne samu labaduda khurumjaraga nupaduna asumna haijarai. He sarattagi laioibawo nangumna-ne lausing laiba nacha ama ta pinabiyu.
ꯃꯁꯤꯒꯤ ꯃꯇꯨꯡꯗꯅꯦ ꯁꯥꯃꯨ ꯂꯥꯕꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯕꯨ ꯃꯌꯨꯝ ꯇꯥꯅ ꯊꯤꯟꯕꯤꯔꯛꯈꯤ꯫ ꯁꯤꯈ꯭ꯔꯦ ꯈꯜꯂꯨꯕ ꯅꯨꯄꯥꯗꯨꯅꯅꯦ ꯑꯃꯨꯛ ꯍꯜꯂꯛꯄꯗꯅꯦ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯈꯤ꯫ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗꯅꯦ ꯅꯨꯄꯥꯗꯣ ꯁꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯤꯈꯤꯕ ꯃꯇꯨꯡꯗꯅꯦ ꯁꯥꯃꯨ ꯂꯥꯕ ꯑꯃꯣꯝꯅ ꯃꯆꯥ ꯑꯃ ꯐꯪꯂꯛꯄꯗ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯅꯨꯄꯥꯗꯨꯒꯤꯅꯦ ꯅꯨꯄꯤ ꯂꯨꯈ꯭ꯔꯥꯕꯤꯗꯨꯗꯅꯦ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤꯗꯣ ꯂꯨꯈ꯭ꯔꯥꯕꯤ ꯁꯥꯃꯨ ꯂꯣꯏꯕꯤ ꯍꯥꯏꯅꯅꯦ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯈꯤ꯫ ꯃꯁꯤꯅꯤ ꯏꯁꯨꯁꯥ, ꯑꯐꯕ ꯊꯕꯛꯀꯤ ꯃꯍꯩꯗꯤꯅꯦ ꯐꯅ ꯑꯗꯨꯝ ꯐꯪꯒꯅꯤ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅ ꯁꯥꯃꯨ ꯑꯃꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅꯅꯦ ꯃꯨꯠꯄ ꯅꯥꯏꯗꯕ ꯃꯤꯡꯆꯠ ꯑꯗꯣ ꯐꯪꯕ ꯉꯝꯈꯤ꯫ ꯑꯗꯨꯅꯅꯦ ꯅꯈꯣꯏꯁꯨ ꯑꯐꯕ ꯊꯕꯛ ꯇꯧꯒꯗꯕꯅꯤꯀꯣ꯫ ꯁꯥ ꯎꯆꯦꯛꯀꯤꯕꯨ ꯑꯣꯏꯔꯕꯁꯨ, ꯍꯤꯡꯃꯤꯟꯅꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇꯕꯨ ꯑꯣꯏꯔꯕꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅꯅꯦ ꯈꯨꯗꯣꯡ ꯆꯥꯔꯛꯇ꯭ꯔꯕ ꯋꯥꯔꯕ ꯃꯇꯝꯗ ꯅꯈꯣꯏꯅꯅꯦ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ꯫ ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯅꯦ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯅꯈꯣꯏꯗ ꯑꯕꯣꯛꯅꯅꯦ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯂꯤꯕꯤꯒꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤꯅꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯏꯁꯨꯁꯥ꯫